ngasi malemda khwaidagi powerful oiba leibaksingi manungda China su amani adubu aikhoina nomata su khalluba leite madudi supnagi 40 years ki mangda leibaksigi poverty rate 90% ki mathakta lerami haiba but aikhoina uba fangki madugi 30 years ki tungda leibaksigi laira anang amadi chak tangbagi phibamdagi yamna chawba ahongba amada yaukhiba 1978 ta global GDP da China gi contribution supnagi 2% khakta lerami aduga ngasidi global GDP da China gi contribution 18% tagi suhena leikre hojikti makhogi poverty rate 1% tagi sutana leikre loinana China malem the second largest economy amasuni lam kayada China bu super power country amani haina su consider toba yakhre adubu karamna masi oithokpa ngamkhriba karamba magic no makhoina use tawkhriba global voice na mayambu taram noksin jabaga loinana lobi resi video sida China gi matangda detail case study ama malemgi khwaidagi lairaba leibak singi manungda ama oina China gi cultural revolution dagi chawkhatpagi lamda khumang chawsinki 1978 ta Deng Xiaoping gi mafamda idea ama lakhi maduna communist China bu makok thonghanba ngamgadaba madugi tungdagi China chawkhatpa hawrakhi maduna malemgi khwaidagi lairaba leibak singi manungda ama oiramba China na supnagi 4 decades ki manungda global superpower karamna oikiba China haiba ming ase Chinese word kin dagi lakhibani masi ibada QIN haina inai aduga chin haina pronounce tawi kin haiba se 2000 years ki mangda China da rule toramba China bu unified toramba ariba dynasty amagi mingni maram asina ikhoina Chinese people bu Hindi da chini hairagasu khangnai chindagi lakpa pot singbusu chini haina khangnai aduga masigi actual chini da interesting oiba fake amana white refined sugar bu Hindi da chini kawi refined white sugar asi Chinese man amana India da ihan hana purakhibani haina su thajanai natraga jomong amada sugar Chinese root tagi lakhibani haina su thajanai dugi mangdadi aikhoi unrefined sugar zagari use torami chingi mina sugar propa hoki haiduna sugar boy khoina chini kauba hoki bani su hainai atop interesting oiba fake amana Chinese people singna makhoi gi marai pu China haina kaunade makhoina marai pu juanggo haina kaunai masigi arthadi middle kingdom haibani masina 4000 years uraba Chinese history bu symbolize tawi China geographically malemgi kendradal locate tawi adomna map ta yenglurabadi soidana thengnagani China se malemgi fourth largest country amasuni masi India ga suyum thangnai but China gi ayamba population actually India dagi thapna nongpok lomda samudra torbanda lai masigi maramdi lehau chenba lam maduda lawu singugi uithokpa yaba area oiba aduga nongchup lomdana Himalayan mountains amadi desert singna koisilli China gi area pak chawba maramna 19th century fawba China yamna successful amadi powerful oiba kingdom ama oina sulerami dugi tungdadi colonialism na effect oba hoki dom oinamak British na Indian subcontinent ta tawkibadawna China bu British na fully occupy tawbadi ngamkhide but China dagi khenaba mong kayada resource simbu matpadi hojik suleptri sigi maramna 1839 to 1949 gi period sibu century of humiliation haina su Chinese misingna ngasi su ningsingnari period se 1839 da British East India Company na China da opium import tawba kandagi hokibani opium drug amani masina ayamba Chinese singda heavily addicted wenki amadi entire Chinese society bu line destroy tawki sigi tungda treaty kayana China gi mathakta force tawki dugi maramna China gi thoidokpa lamgi saruk amadi force kaya British ki khutta sinaba takhi dudagi 1850 da China da Taiping rebellion koba sathiba civil war ama thoki amadi war sidami million kaya gi thawai mangki chahi 40 years ki matam war sida loiki amadi 1894 da ahanba Sino-Japanese war suba fangki China Japan gi marakta territorial gi conflict na war thoki madugi details ti matang sida thamdre but matam da King dynasty na China da rule tawki masi Qin dynasty ga confuse oigani masi 2000 years suraba China mingi horak phamni aduna ahan bagi sina haibadi King dynasty masi China gi ruler amagi mingni aduga ani subagi sina
हाइबदी QIN किन डायनेस्टीना चाइना मिंगी हौरकफम रूटनी 1937 दगी 1945 फाउबगी पीरियड सिदा जापानीज कॉलोनाइजर सिंगना चाइनीज पीपल सिंगदा साथीना टॉर्चर तौबगी थौदोबु चथखी अखोइना करिगुंबा सेकेंड वर्ल्ड वार दा नई नरुबा तारगदी चाइना एलाइड फोर्स की पार्ट अमा ओइरंबा सोइदना थेंगनबीगनी मधु जापान की मायोक्ता सोगनखिबा वारनी सेकेंड वर्ल्ड वार दा अराउंड 30 मिलियन चाइनीज पीपल की पुंसी लोइखी चैरक सिदा चाइना अमदी एलाइड फोर्सेस फाइनली सेकेंड वर्ल्ड वार माइ पाक कांददी चाइनीज पीपल ना आशा की कोरो येनिंग हुलप थेंगनखी जापान बेक तो बहुखी बट सेकेंड वर्ल्ड वार हेक लोसिलपगी तुंगदा चाइना दा सिविल वार अमुक ब्रोक आउट तौखी मधु चाइनीज कम्युनिस्ट पार्टी अमदी नेशनलिस्ट पार्टी KMT की मरक्ता थोखिबा वारनी मसी 1972 दगी हौखी बट मधु जापान ना सेकेंड वर्ल्ड वार दा इन्वेट तौरिंगै कांदा सिविल वार असी थोखी मखोई टेम्पररीली फाइटिंग लेपखी लोइनना 1949 दा चाइनीज कम्युनिस्ट पार्टी ना विक्ट्री ओइदुना 1949 दा सिविल वार असी लोसिनखी नेशनलिस्ट पार्टी की मियोइसिंग अनकपदा लेबा आइलैंड अमदा चेंथोखी मधु हौजिक ताइवान हाइना खंगनरी अदुगा चाइना की मेनलैंडना माओ जिदोंगना रूल तौखी मतंग सिदनी एकोइना हौजिक खंगनरिबा चाइना हाइबा लेबाक से लेबाक अमा ओइना फॉर्म तौखी 1 अक्टोबर 1949 दा पीपल्स रिपब्लिक ऑफ चाइना मपोक तमखी माओ जिदोंगना रिवोल्यूशन की हीरो ओइबता नतना कम्युनिस्ट की लीडर सु ओइखी 1958 दा माओ जिदोंगना ग्रेट लीप फॉरवर्ड कैंपेन लॉन्च तौखी इकोनॉमिक अमदी सोशल ट्रांसफॉर्मेशन पुरक्पगी पांदमदा कैंपेन असी लॉन्च तौखिबनी मसीदा पॉलिसी अनी खक लैखी अहानबदा लैंड ओनर सिंदगी लैंड लौसिनबा अदुगा फार्मर सिंगदा अमुक यंथोकपा एग्रीकल्चर सेक्टर बु कलेक्टिव कंट्रोल दा थंबा मदुना एग्रीकल्चर कोऑपरेटिव सिंग सेमदुना लौमी सिंग लम अमदा लौसिंगु की थबक तौजरमबगी मायोक्ता लम अमदा लौमी कयाना थबक सुबा की नियम पुथोखी अल्टीमेटली लैंड के ओनरशिप सरकार के खुद चनखी सेकेंडली इंडस्ट्रियलाइजेशन मसीदा स्टील प्रोडक्शन की दमक चावर चावर इंडस्ट्रियल प्लांट्स कया सेमगत सगतपा अदुगा अमरोमदना लोकल लेवल दा स्टील प्रोडक्शन तौबगी दमक मियाम की युम हिंगोंदा स्मॉल स्केल की स्टील फर्नेस सेंगबतपगी याथंगसु पीखी इंटेंशन दुदी यामना फजखी लेबाकपु इकोनॉमिकली डेवलप तौबनी तोइमसुंग मदुगी रिजल्टी यामनमक वर्स ओइखी मियाम की युम युम द सेमजब स्मॉल स्केल की स्टील फर्नेस सिंगदगी थोरकपा स्टील की क्वालिटी दी हंथब थाकी ओइरमी मसीना रिसोर्स सिंगबु मांगहनबदा लमजिंखी अनीसुबदा फार्मर सिंगदा मखोगे प्रोडक्शन इंक्रीज तौबदा इंसेंटिव अमत थंबिरमदे मरमदी प्रॉफिट शेयरिंग अमदी प्राइवेट ओनरशिप सु मखोगी खुत्ता लेरमदे हाइबदी लैंड की ओनरशिप थांगै सिंगना सरकार के खुत्ता लैखी अदुना फार्मर सिंगना पुथोकचबा लौ सिंगु के पोथोक खुदिंग सरकार के खुत्ता सिनबा ताखी मसीना मरम ओइरगा प्रोडक्टिविटी की चांग का हेन्ना हंथखी 1958 to 1961 फाउबा मई मरों की प्रोडक्शन 15% कुमथखी सुपनगी निमित खरगी तुंगददी फत्तबा वेदर अमदी माउ रेजिम की अतोपा मास्टर स्ट्रोक पॉलिसीज कयागी मरम न लेबाक की सिचुएशन हेन्ना फटखिदे लोइनना लेबाक पुमदा चाक तांबगी अवाबा मायोकना बहुखी चाइना दा मदुगी चाक तांगबदुबु अदुक्की मतिक साथी की मदुदी चौराकना 20 to 40 मिलियन चाइनीज पीपल की थवाई थाखी मसी मालेम की इतिहास दा ख्वाइदगी साथीबा चाक तांगबसिंगी मनुंगदा अमा ओइना ngasisu khangnari masi Mao Zedong की डिक्टेटरशिप कांदा ओइखी महाकना मसीबु करिसु ओइना लौखिदे मरमदी डेमोक्रेसी न पानबा लेंगाकता चेक एंड बैलेंस की सिस्टम लेबदौना डिक्टेटर सिंगी मफमददी मदु लेते डिक्टेटर सिंगदी थिंकिंग नत्रगा टेस्टिंग अमत्ता याउदना मखोगी अपांब सिंगबु इम्पोज तौबगी हैनबी लेखी माओ की सिगुंबा डिसीजन कयाना चाइना की फिबम हेना सोक्थान की सिगुंबा डिसीजन सिंगसिगी अतोपा एग्जांपल अमु ओइना स्पेरो एक्सटर्मिनेशन थोइदोकना निंगसनबा याय फूड प्रोडक्शन बु इंक्रीज ओहनबदा माउगी इंटेंशन एट्रैक्ट ओइखी अदुना स्पेरो उरिक पुनमक हाइबदु चेक पुनमक हातोकपगी थौरांग लौखटकी मरमदी उचेक्सिना ग्रेन सिंग चाथोकपदगी कन्नबा मखोइना लौबुक्तगी फौना चिंगमा महि मरोंग सिंग चाथोकी हाइदुना लेबाक पुंबदा एंटायर कंट्री दगी उचेक सिंगबु एक्सटर्मिनेट तौबगी कैंपेन चथखी कैंपेन सि मपुंग फाना चथरकांददी उचेक सिंग लोइना हातोकपिखरे दुदगी चही खरगी तुंगददी तीन कांग सिंग मसिंग काहेन हेंगतखी मदुना अमुक हेना
mahi marong damage tauba henkibado miyamna realize oiki. Masina food shortage ki phibam hena phathankide. Kaina thangdadi karingba uchek punamak loina hatkradi tin kang sing chathoknaba uchek amata sulheuraroi haibase baigyanik amagi makhumda khanglakhi. Uchek sing mahusana tin kang sing chathoki masina insect ki population bu control da thambi entire ecological balance collapse oiki. Situation kham thengna sok tharakpana leibak ta chaktang bathoki. Sigum laba big failure sigi tungdadi Chinese public amadi Communist Party nasu Mao gi mathakta criticize tawba hauki. But Mao Zedong di magi mistake pu admit tawkhide. 1966 ta cultural revolution gi atopa campaign amamuk hauki. Revolution sigi mingsina suggest tawbagi arthadi leibak ta culture gi revolution ama purakpani. But real purpose di Mao gi khutta leibak ki control purakpa amadi opposition bu suppress tawbani. Propaganda amadi PR machinery sing paksana use tawki. Yangtze River da iroiduna Mauna magi power bu miyam do thoki. The Red Guards haina khangnaba satra singna form tawkhiba civilian army tengol ama sulairami. Makhoi Mao gi loyal soldiers ni makhoi gi khutta red armbands pulami amadi angangba machuna cover tawba Mao gi lyric amamam makhoi gi khutta loinarami. Makhoi gi thabakti Mao gi against the labor sing bu target tawbani. Intellectuals party officials amadi Mao gi ideology ida loyal oidaba dingmakpu target tauba publicly humiliate tauba amadi makhoi gi mayokta violence kayasu ayamba matamda thokiba yauki. Cultural revolution bu criticize tauba Mao bu criticize tauba miyoi kayasu Communist Party da lairami. Makhoi dubusu red card na target tauki. High ranking party officials kharagi manungda thoidokna panba yabadi Liu Shaoqi amadi Deng Xiaoping busu red card na target tauki. Sigi revolution sigi mingda leibak pumbada whole country da akiba environment ama create tauki. Miyamda magi thangnaba amadi family da spy tawbagi encourage tauki. Maduna traitor singbu thiduna puthokpa. Traitor haibadi Mao gi ideology gi against da chatpa mi singbu traitor haina khangnai. Mi singna makhoi bu thidokpa amadi makhoi gi maramda report tawba. School sing amadi university sing close down tauki. Aduga farm sing da chatuna farmers singi condition karino khangjannaba yathang pikhi. Khungangi awaba punsi marel sida khangba ngamnaraktabadagi matamna nongmagi haukibaga loinana pot khuding control gi wangmada lakhi. Red card sing makhoi masen amaga fighting tawnaba hauki. Historical sites amadi cultural centers sing loina thukaiba hauki. Miyam gi punsi mathak makha onthoki. Sigi matamse Tibetan sing bu torture tawkhibagi matam duwaiki. Sigi details ti Dalai Lama ga mai lenaba video singda thengnabigani. Aroibada cultural revolution na leibak ta crisis purakhibani haibase Mao na realize tawki. Masina leibak ki ngamkhai kahen khirami aduna 1968 ta leibak pu hanna control da puraknaba the red guard system bu abolish tawki. Different sources ki tunginna sikhiba migi masing su khenai lising cha kayadagi mi million ani fawbugi punsi cultural revolution na manganki. Apun bada China da Mao gi policy singi maramna 50 million miyoi singi punsi mangki. 1976 ta Mao Zedong hachang ge phibam phalaktaba na maram oiduna kanna nasillakpana taibang thaki. Sigi period si fawdi China gi condition da major improvement amata ukhide adubu Mao gi sasan kal da supnagi failure amadi phattaba thodok tamak thoki haibadi natte. Mao gi sasan kal da positive achievement kayasu panbayai especially nupi gi oina equality amadi education bu promote tawkhiba. Mao na rule tawringai kanda nationwide public education system launch tawki. Illiteracy leibak tagi loisinabagi damak campaign punamak sarkarna Mao gi leadership makhada chathaki. Loinana China gi literacy rate amuk thoidokna improve oiki. 1978-1949 ga changdamnaba kanda China da primary amadi secondary school gi masing 3 times hengatki. Matamdumakta strong foundation ama form tawki. Madugi matengna China da millions of people poverty tagi amuk kanbiki. Mang da chakatlaga aikhoina warisida thengnagani madudi Mao gi sarkarna education, science and technology, engineering amadi mathematics ki field na chingbada strategic investment tawki. Hairiba field sing sibu
STEM fields haina su khangnei masigi mateng dagi leibakta talent pool ama create tawki maduna leibak ki technological progress ta lamjing bikhi nupi gi matang da maugi opinion proclamation thoidokna singthana bayai madudi women hold up half the sky masi nupi singbu operation dagi opportunity da transform tawrakpa bumin tawi 1950 da lebak pumbada anoba marriage law amagi according arranged marriage amadi forced marriage pu ain gi wangwada thamki habidi illegal oiki nupi singda divorce ki right piki aduga atopa mong kaya da nupa nupi chap manana lauki aduba ikhoina 1976 ta amuk hanna yenglukanda China da maugi sikrabagi tungda anoba leader ama power da laki mahak to kananatti Chinese Communist Party gi Deng Xiaoping ni mahak pusu father of modern China aina khangnei maramdi magi leadership makada China gi real transformation laki Deng Xiaoping maugi sasan kanda magi mayokta voice raise tawkiba miyesing gi manungda maksu amani sigi maramna cultural revolution chatingai kanda mahakpu magi position kayadagi akan bana resign tahonki Deng Xiaoping gi ideology maugi ideology dagi yamna thapna lerami Deng na khalami sarkarna Chinese economy pu extremely tight control da thamki maduna haukiba chahi yankhaida China gi mang takhibagi amata ngaiba maram oiki mahakna economy bu free to pamki maram sina mahaki policies of economic liberalization introduced tawki masida mong ke lairi madu amamam ta oina discuss tawani adubu ngasidi magi ideology khuding socialism with Chinese characteristics haina khangnari ahanbada agriculture system da transform purakpa dengna household responsibility system introduced tawki Great Leap Forward campaign mauna launch tawkiba kanda China da private farming completely abolished tawki lanai kana amatana land gi ownership oiba yakhide ownership punmak local level da sarkar gi khutta laiki dengna masigi ownership structure se change tawkide ownership village level da su sarkar gi khutta laiki but lamsing individual farmer amadi makhoi gi family singda long term lease basis da use tawba hanki farmer singda karamba makhal gi crops thagani karamna makhoi gi business manage tawgani amadi kadai dagi makhoi gi profit earn tawgani haibana chingbagi decide tawbagi right farmer singda lehanki asumna farmer sing makhoi gi apamba tungina crops grow tawbagi freedom hena pibiki ani subada dengna farmer singna makhoi gi puthokchaba thangai sengba changi crops sarkar da sell tawgadabani haiki but darkar oiba sarkar gi quota do fulfill tawraba tungda makhoi gi ehenba pathoksing apamba mafamda sell tawduna extra profit tanjaba yahanki masina farmer singda innovate tawbagi motivation pibiki asumna makhoi gi productivity increase oiki akhoi gi bharat ta su independence ki tungda land reforms khara puraktuna maru oina Kerala amadi West Bengal gumba rajya singna hena develop oikibagi major region ni haina miyamna khangnari adumoinamak reform sing sigi specifics Deng Xiaoping na idea simak factory sing da su apply tawki factory manager responsibility system su mahakna introduce tawki video sida adongi comment karino haibado soidana thambiyu video sibu adomna pembiragadi like amade share tobiyu loinana channel sibu hanba thengnabibo oiragadi subscribe amadi bell icon da click tobiduna channel sibu support tobiyu haiba appeal simatang adongi mafamda thamjaraga ngasigi video se matang sida loijare mathangi video da amuk unrasi adongi novel voice